Image TV MG Brissingbo, Utam Kumanari Tram Luxury, Luna, Nasigi, Moropo Pizzery. Bishnupur District, Pombi Kokta, Cookie Melton, Singer State Force Amadi Billis, volunteers Singer Kutona Cray. Public curfew Namaram Oirega, Miami, Hosai, Sauna Kaiba Picre. Cookie Singer Pazin Kiva, Avinas, Maibum Amadi. Dingthosam Anthony Bu atuba matamda puthokpiu haina lengak taksiladuna nambolda wakat mihom satakre loinana US Secretary of State Anthony Blinken ga External Affairs Minister S Jaishankar ga lebak anigi ngaksen gi matangda wari sanakre hauzik mapung paw lobi resi Bishnupur District Kumbi Police Station gi manung sanba Pombi Kokta ngasi ayuk pung taret khare helakpada Cookie Militants singna nongwei kapsil lakpadagi State Force amadi Village Volunteers singa Cookie Militants singa khutthongna kre khutthongna baduda meitei gi volunteer ama makutta nongwei panbadagi soktuna Impal gi hospital amada laingna pukhat kre Cookie Militants singi maikeida asiana asok apan yawagi pawri phangdi adubu Cookie Militant ani simlagani haina di thajanari ngasi nongwei kamrakpa aduda Tangzeng amadi Gwaltabi Jingtakta Leiba Central Force Singna Nakal Ani Nongwei Kapnaba Adu Kamdoknaba Cover Fire Su Tauki Hairi Nongwei Kapnaba Aduda Pombikok Amadis Sandon Popi Gi Kunja Singh Ipaina Kre Bishnupur District Police Ki SP na Lusingba Team Su Laktuna Oidiba PM Lu Yangshin Baga Loinana Nongwei Kapnaba Du Kamdoknaba Honake Tungda Masing Yamlaba Central Force Singna Ayuk Pung Drama Togi Makhairom Tabda Nakal Ani na Kuthong Ribadu Lefan Ke Hairi BJP ki lusingba ama oramba amadi Manipuri governor oramba politician Balakrishna Acharya ngasi Mumbai da laiba masagi mayumda laikidre inkumja lising ab chamapan kunthama thoigi October 9 da pokiba Balakrishna Acharya kumja lising ani ga subnat tramapan gi June kun ga tarit gi July kulhumdoi bhawa Manipuri governor oiram ke kumja lising ani ga subnat tramari gi July tramapan dagi kumja lising Aniga tramapan gi July kunthama thoi phawa Nagaland gi governor oiram ke kumja lising aniga sumatra tret ki January kunga taret tagi October ahum phawna Arunachal Pradesh ki governor oiram ke kumja lising aniga sumatra mari gi July kunga mathoi dagi kumja lising aniga sumna tra manga ki me kun tara mapan phawna Tripura governor oiram ke mahak ma ki loinabi masanupa ahum masanupi ama lehore Impal West District ki manung sanalaiba akham khul dagi mafam khangdana mangkiba angang ani gi langla langjin lengang na puthokpa ngamdabagi mayokta jesin ngasi ayuk pung mari dagi sangsil lakhiba public curfew sawatladuna mafam da miyam na tongan ba lambi thingba yauna khongjang sing sangsil lakli sangsin kre public curfew asina maram orega Impal mayon gi maru oiba khwanban kaitel pauna kaitel thangal kaitel amadi Akoi bagi kaitel yauna oil pump sing thong hanakide school college sing kanakide adum oinabak lanai oiba gari sing khari sat pa uki public curfew asibo sawat duna kaitel phambi ima singna khwanbanda khongjang sangsin ke hojik phawba mafam khangdana leiriba Avinas Maibam Elis Khaba Sahitra manga amadi Ningthosam Anthony Elis Temba Sahitra Truki langla langjin gi matangda lenga ki oiba positive oiba response laktabadagi Jesina ngasi ayuk pung mari dagi hayeng nungthil pung ama phawwa public curfew lauthok kibani haiba public curfew asi ngasi nungthil phawwa sathagani torombadagi lenga ki thawongbu pendabadagi nongma ama sangdok kibani Jesina sathariba public curfew asigi manung phawda haiba angang ani asigi langa langjin mayek sengna Kandaba targadi Jesina issue asi lebak miyam da sinabaga loinana CSO student organization amadi lebak miyam ga loinana akan bakhongang sangsilagani masita tholakpa apapata daita khudingmak lengak asina pugadabani haina Jesina phono kibat laikhrabani hojik phawbada lengak ki maikei dagi mangkhiba angang ani adugi langla langjin phangbagi wapam phongdorpa laitribani
JSC against the missing of Maibam Avinash and Ningthozam Anthony Akham Awang Lekai Impal West na ngasi pung maridagi horiga hayeng tang trama thogi nuthil pung ama phawa kokhiba Manipur pumbagi banna kaksinga madi masi akoibda khundaminari ba khulsing da su sauna kaiba pikre banna sin maram warga kaksing kaitel kana khide dukan sing thong lona ki tongan ba school college lenga ki amadi lanai office sing thong lona ki lambi da lanagi gari khara satpana tana passenger puba gari sing sena khide tha sigi manga dagi thok Tiba Kangdana Lerekiba Impal West District ki Lamsang dagi Mahiroi Maibam Avinash Samade Ningthozam Anthony bo Hojik Phawba Lengak asina Puthokta bagi Mayokta Jesina Kaukiba Public Curfew na Bishnupur District su Mahusagi Punsida Sauna Kaiba Pikre Curfew asina maram oirga district asige maroi ba Kaitel Singh Nambol Kaitel Oinam Kaitel Bishnupur Kaitel Ningthaukhong Moirang Kumbi Kaitel na singba mafam sing thong lona ke Lambi da tangai fadaba essential service ki sat panatana gari sene khide mi tak taki adubu district asida pamdaba thodok thokpagi paude laikide Manipur gi hojik thokleba irang asida Mahiroi ani Avinash Maibam amadi Ningthozam Anthony bu thiba khangdana laiba asi bu yaningda bu phonok tuna JSC na Manipur pumbagi kaukiba pung kunthra humdoi gi general strike na maram oirega Jiri Bangwi Kaitel Dukan passenger puba gari sing office sing amadi school college sing kabagi sang name ki dharmaga mari leinaba medical maigi isingi media amadi atai emergency service sing di bannasina komthoki hojik phawbagi oinadi thoningda thodok sing thok palaitri state force ki makai dagi su pamdaba thodok thoktanaba mafam sing da satuna section thorang sing lokhatki Avinash Maibam LS Khaba Saitra Ma Amadi Ningthozam Anthony LS Temba Saitra Trukpu Phajin Kibagi Mayokta Sangsil Liba Public Curfew Asibu Sawat Laduna Impal West ki Khurkhul Amadi Loitang Khunukda Maikei Adomgi Miyamna Khongjang Sangsili Sangsin Krei Khurkhul Lamkhaida Maira Paibi Singna Lambida Lakpa Sat O Sing Tingki Adumainamak Dangai Phadaba Thabak Thoram Singidit Kom Thadoki Nakalamromda Khurkhul Dagi Lamsang Lambi Pauno bada laiba loitang khunung spinning mill mamangda maikei adomgi nupi singna lambi thingbaga loinana phajin khiba Mahiroi ani tek ta kaidna thadaro hai ba kholau kaya lauduna khonseng sin ke khongjeng aduda saruk yakhibi loitang khunung dagi all Manipur nupi maru ki area secretary Maibam Puri Marsina hai mang khiba angang ani gi langla langjin puthokri phawba sangsil lakpa khongjeng singda maikei songi miyamna makhata na saruk yakhigani Maramasina Makoi Anigi Marik Sumba Langla Langjin Atubada Lengakna Miamda Lu Haina Fongdoke Kari Matona Yaudraba Adugumaba Kari Mata Tobangam Zadraba Linna Maku Huga Lengbangam Daba Sarkar Amagum the Labase Koyaning De Maramasina Equingasi Ngasigi Adugum Lapung Mari the Gina Hayangi Pung Ama Pawada Satagadari Ba Manipur Pumbagi Balasida my Magayasum the Lady Ba Equigi Nupimia Mamadi Prozamiam Pumna Makna Balase Equi Sogotsagani Amadi Akan Bakongjang Sangsin Zagani Avinash Amadi Anthony Anigi Tigilang Langjil Atumba Putopiu Amadi Prozamiam the Kangan Biu Haibo Pharmacy Equina Sakada Tam United Protection Committee Women Wing Nambon Sinduna Ningthozam Anthony Amadi Maibam Avinash Mahiroi Anibo Hojik Phawba Thiba Khangdana Leiba Asi Atuba Matamda Puthokpiu Haina Lengak ta Taksiladuna Ngasi Nambol Kaithel da Wakat Mifam Sathakre Wakat Mifam aduda Nambol gi Akoibda Leiba Tongan Khulsingi Mihut Singna Saruk Yaki Loinana Wakat Mifam aduga Mari Leinana United Protection Committee Women Wing Nambol gi Secretary L Premla Leimana Phono Kivada Mahiroi Ani Anthony Amadi Avinash Phakraba Matung Mari Makhong Khangda Laiba Asi Numit Tarukni Surakle Masida Lengaksina Tumina Leshin by Yaning de Mahiroi Ani Asi Pangnaba Tibu Talk Live Irang Asina Miam Pumbada Kamteng Naware Maram Aduna Irang Asi Matang Sahi Holdringaida Waros in Purana Bohonabu Oide Pim Asidade Indiagi Pibanunda Tinduna Iromdom Tindana Iromdom Lepsaba Zati Ama Oiba Pamnarakle Maramasina Warosin Puraktuna Tangdu Laitaba Manipur Ohenbu Haina Premelana Makatana Fondrokle Nasi Numitaruni Suzalaka Pawusida Langla Langzin Amata Kangandabasi Equigi State Sarkagi Aswan Bani Amadi Hausi Sataribala se Tataru Mapung Hairaga Taria Suzale
haujuk phawbada aikoigi iramdam manipur si tangdu laitaba punsi marel ado phangdi maram aduna hauji songna riba lalase aikoina pambadi athuba matamda solution porakpa pami aikoigi phurup asi wabana khamthengle hauji sathariba lalasida baro sarkana centerna mayak sengna kadai phawba investigation tawbirabage aduga loinana hauji aikoigi singya tamnya kasin koya da lairiba imaibel sing amadi isilinaw singna awaba khamthengna wariba se amutangdi centerna masi kadai phawba improvement amadi aikoigi lakadawriba mathangi 2024 yaudingaida aikoi lalasi loisalhaningi मालेमसी मीन लैनबनी मियोबगी पुन्ना हिमिनबगी लंबीदा अमदी मैतै सिंगी साखोटपगी लंबीदा आयत पपीदुना खुरौ थांगलेबा कुकी सिंग मरु फंगना मुथतपा मथौ ताई हाइना सिशियन पीस कमिटी की कन्वेनर अंगोमचा सिंखैना फोंदोखरे वाफम असि सिशियन पीस कमिटी ना हौखिबा मे 35 दगी हौना लालगी सैथिंग नंगलिबा मैतै फुरुपकी इसिनाव सिंगदा अंगम मटेंग पांगबगी मखा सथरक पोइना हौखिबा नबेबर 3 ता खुलाई मटिक चाना पाइबा कुकी मिलिटेंट्स सिंगना इम्फाल ईस्ट की कांगचुप सिंखोंगदा मैतै सिंगी मथकता लंद्राकपदा अशोक अपन नंगदुना हौजिक राजमिदि सिटीदा लाइंग चथरैबा खुनगाकपा वॉलंटियर अनि अमसोंग बीडीएफ अमा पुलिस पर्सनल अमा पुन्ना मियोय मरिदा मखोगी अना लायंगबदा मतेंग ओइननबा सेलगी मतेंग पांगबगी थ्रोमदा फोंदोखिबनी सिंखैना मखा ताना हाई मिहातपा कुकी सिंगना मैतै फुरुपु मुथतनबा होनरखिबा लाल असि केदोंगै लोगेने हाइबा ngamdri maram aduna mama mapa oibe singna macha masu singna satok sasin tawda kuki singna khundaba lamsingda sattanaba warak watem tawbiu lekai gi volunteer singna su makha taba manaw singda hiram masida poktak pibiu haiki ngasi Session Forum Chief Committee na mateng pangki busing adudi khurngak pa volunteer khundrakpam Somorjit amasung khuraijam nanaw videp oiba mutum basinta amasung police personnel naurem kishanni ngasi khongchap aduda forum asigi maroiba simi maroiba thomi kya su saruk yaki All Manipur United Clubs Organization amukona paring 9 satrakpa Way Forward campaign saruk ama oina ngasi Hobaksau Ikhaida W Basinta President United Clubs Organization of Bishnupur District Kethelakpam Kegen Sana President Hobaksau Makha Lekai Mera Paibi Apun Malup Khomdram Ratan President Kangbai and surrounding village United Clubs Organization TH Ajit President National Research Center S Sanjay Vice President Amukona President members sing oiduna pangthokki campaign sigi maroiba wangloi oina Laisam Krishna Chandra Secretary Publicity amukona hai Manipur kunaida hanagi matogumna tangdu leitaba phimda hanjilak nabagi damak demand nipan lenga ki Prime Minister Narendra Modi da pisan khibagi matang da miyam da bhagna sugai wafam thamki haiba demand sing asi lamdam masigi miyam na nainamidanduna manaba agenda amagi makhada amata oina khonungsal siminasi haiba wamsu amukogi maikaidagi miyamda thamki Salibata November gi tang kungani pandagi mathang tha December tang nipan phawba state asigi tongan mafam singda agripat scheme gi makhada Manipur dagi candidate sing khananabagi recruitment rally sing army recruiting office Ranga Pahana Sinduna Pangkokadori, November Kungani Pandagi Kuntra Pawada, Senapati, Kangpokpi, Ukrulamadi, Kamzong the Gilakpa, candidate Singi, Waina, Kangpokpi, Brigadier Thomas Grounda, recruitment Togani, December Tang, Ohum Amadi, Maridana, Impal East, Impal West, Tobal, Kaksing, Bishnupur, None, Tangamuno, Amadi, Ziribam the Gilakpa, participants Singna, Impal Eski, Kwerengai all year field the Pangtokpa, recruitment rally that Saruk Yavi Yagani, Aduga. Tenopal Sandel Sorsampur Amadi Federal Dagi Lakpa candidate Singna December 3 Amasung Nipanda Peace Ground Sorsampur the Pangtukadoriba recruitment rally the Yawu Yagani recruitment the Yawu the Singna join Indian Army website Tagi Masagi registered ID Amadi password Sinaduna admit card download Tawu Yagani Kanagumba candidate na admit card download Tawu the Kudong Sada Mayok Narbadi ARO Rangapahar the Natraga telephone number 03862249012 Amadi mobile number 897495863
73 दा कांटेक्ट तौबिरो हाइरे ngasi ningthokol kaitel community hall da poidei leimro mera paibi apunba manipur gi president imam memsan preside tawduna mera paibi apunba lup bisnupur district ki nauna thau pugadab sing khan kre ngasi nauna thau puba khan graba sing adudi l thamba leimana president a Bresori vice president Ice Kiran vice president k Sakila vice president k Utrani vice president and Romi vice president Maipak Tombi vice president Bina vice president RK Sachi general secretary M Bina organization secretary k Maira k Mira finance secretary amadi k Kanan Balana secretary publicity oina khanki external affairs minister S. Jaishankar na US Secretary of State Anthony Blinken ga faminaduna lebak anigi marakta leinariba ngaksen amadi lalongi matang da kubna wari sanakre Anthony Blinken ngasi India da thunglakibani Blinken ge India da lakpagi maru eba maramde Israel Hamas ki landa US na loriba position bu India na sawatna bani haire Blinken amadi US Secretary of Defense Lloyd Austin ga loinana Jaishankar amadi Defense Minister Rajnath Singh ga annual 2+2 India US stock wari sanabagi pangthok kadori wari sanabagi maru oiba wafamna defense and security cooperation na oigadori the Quad alliance ki India su saruk ama oibanina thabak puna tawinana bagi tangai phadab lai hairi the Quad alliance haibase Asia Pacific region da sinana lokhalak liba thabak singi mayokta leinaba United States Australia Japan amasong India na same kiba alliance amani Russia na India ki primary military supplier oriba asibusu khara sonta naba US India ki mari kangkhat anaba US na honari India US ki mari ase yamna kanba ama oibitana tana sahi asigi G20 ki leadership India na oibanina global ki thabak mayam ama taunaba tanaba tanja lai haike Israel Hamas ki lan ki ahan bathada West Bank amasung Gaza ki domestic product ki sada mari hanthakre mioi lak mari hena laira